ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯁꯤꯒꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯤꯁꯦ ꯃꯈꯣꯏ ꯂꯥꯛꯑꯒ ꯃꯈꯣꯏꯅ ꯑꯄꯥꯝꯕꯗꯨ ꯇꯛ ꯇꯛ ꯍꯥꯏꯔꯀꯥꯟꯗ ꯍꯦꯛꯇ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯄꯤꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯨꯕꯖꯥꯠꯅꯤ ꯑꯍꯥꯟꯕꯗ ꯑꯗꯨ ꯄꯤꯔꯛꯇꯕ ꯃꯃꯥꯡꯗ ꯃꯣꯏꯅ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯈꯔ ꯄꯤꯈ꯭ꯔꯦꯕ ꯌꯥꯝ ꯂꯥꯏꯅ ꯗꯤꯃꯥꯟꯁꯤꯡꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯝꯅ ꯐꯠꯇꯕ ꯑꯃ ꯑꯣꯏꯕ ꯑꯍꯥꯟꯕꯗ ꯃꯣꯏꯅ ꯀꯟꯅ ꯗꯤꯃꯥꯟ ꯇꯧꯔꯤꯁꯤ ꯏꯔꯥꯡꯁꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔ ꯃꯩꯇꯩꯅ ꯂꯤꯗ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯁꯤ ꯑꯃ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕꯅꯤ ꯁꯤꯃ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯥꯗ ꯇꯧꯔꯒ ꯑꯗꯒꯤ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯄꯤꯌꯥꯔ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯑꯃ ꯃꯅꯤꯄꯨꯔꯗ ꯄꯤꯌꯥꯔ ꯊꯝꯃꯣ ꯍꯥꯏꯕꯗꯨꯃꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯣꯏꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ ꯑꯅꯤꯁꯤꯃ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯁꯨꯝ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯨꯝ ꯇꯧꯔꯨꯕꯁꯦ ꯑꯗꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯌꯥꯗ꯭ꯔꯤꯁꯤ ꯁꯤꯅ ꯅꯤꯡꯕ ꯀꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯄꯣꯏꯟꯠ 6 ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯏꯟꯠ 6ꯇꯨꯁꯨ ꯄꯣꯏꯟꯠ 6ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯁꯤꯗ ꯃꯈꯣꯏꯅ ꯁꯣꯏ ꯇꯧꯗꯕꯅꯤ ꯂꯣꯏꯅꯅ ꯄꯣꯏꯟꯠ 6ꯇꯨꯗ ꯌꯥꯎꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯕ ꯖꯁ ꯃꯣꯏꯒꯤ ꯀꯩꯅꯣꯅ MICꯅ ꯁꯤꯜꯂꯤꯁꯤꯁꯨ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯍꯥꯟꯅ ꯈꯤꯇꯪ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯈꯤꯇꯪ ꯔꯤꯂꯤꯐ ꯐꯪꯕ ꯌꯥꯅꯅꯕꯒꯤ ꯑꯍꯥꯟꯕ ꯐꯨꯅꯕ ꯆꯩꯅꯕ ꯂꯥꯎꯅꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯕ ꯁꯤ ꯈꯤꯇꯪ ꯍꯥꯟꯅ ꯄꯥꯝꯕꯗꯨꯅ ꯇꯧꯋꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯈꯪꯉꯤꯕꯅꯤ ꯀꯨꯀꯤꯒꯤ ꯑꯄꯥꯝꯕꯁꯨ ꯈꯪꯉꯤꯕꯅꯤ ꯍꯣꯏ ꯀꯨꯀꯤ ꯖꯧꯁꯤꯡꯒꯤ ꯑꯄꯥꯝꯕꯗꯨꯕꯨꯗꯤ ꯅꯍꯥꯟ ꯃꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯩꯗ ꯇꯧꯕ ꯀꯥꯟꯗ ꯅꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯥꯔꯣꯏ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯆꯦꯃꯛꯇꯤ ꯎꯗꯦ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯝꯅ ꯑꯗꯨꯝ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯛꯇꯅ ꯈꯔ ꯐꯪꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯄꯥꯝꯕ ꯀꯩꯝꯇ ꯌꯥꯎꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯄꯤꯁ ꯄꯥꯝꯕꯅꯤꯅ ꯃꯌꯦꯛꯀꯤꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯒꯗꯕꯁꯦ ꯃꯁꯤ ꯇꯧꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄꯤꯁ ꯄꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠ 6ꯇꯣ ꯃꯈꯣꯏ ꯆꯠꯂꯤꯕ ꯂꯨꯞ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯨꯞ ꯑꯅꯤꯗꯨꯒꯤ ꯃꯤꯑꯣꯏ 6ꯇꯨꯅ ꯈꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯍꯣꯏ ꯃꯁꯤꯗ ꯑꯗꯨꯝ ꯇꯧꯔꯁꯦꯅ ꯋꯤꯊꯤꯟ 20 ꯃꯤꯅꯠꯁꯇ ꯃꯣꯏ ꯑꯗꯨꯝ ꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤ ꯍꯥꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤꯗꯤ ꯑꯃꯨꯛ ꯈꯟꯅꯒꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯤꯅ ꯁꯨꯝ ꯈꯟꯅꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯐꯪꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅꯁꯨ ꯁꯥꯏꯟ ꯇꯧꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯁꯥꯏꯟ ꯇꯧꯗꯕꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯃꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯃꯩꯇꯩꯗ ꯆꯥꯔꯖ ꯑꯃꯨꯛ ꯇꯧꯁꯜꯂꯦ ꯃꯈꯣꯏꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕ ꯀꯩꯅꯣꯁꯤ ꯃꯈꯣꯏꯅ ꯁꯥꯏꯟ ꯇꯧꯗ꯭ꯔꯤꯕ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯤꯡꯗ꯭ꯔꯤꯒꯤ ꯃꯔꯝꯁꯤ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯁꯤꯗꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕꯗꯨ ꯔꯦꯄꯤꯁꯅꯤ ꯀ꯭ꯔꯥꯏꯃꯤꯅꯦꯜꯅꯤ ꯑꯦꯛꯁꯇꯣꯔꯁꯟ ꯇꯧꯕ ꯀꯥꯡꯕꯨꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯖꯥꯇꯤꯁꯤ ꯀꯩꯅꯣ ꯇꯧꯕ ꯃꯣꯏꯅ ꯖꯦꯅꯣꯁꯥꯏꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯀꯨꯀꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯦꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯥꯏꯟ ꯇꯧꯗꯕꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯄꯤꯔꯤꯕ ꯄꯣꯏꯟꯠ 6ꯇꯨ ꯅꯥꯊꯩꯔꯀꯥꯟꯗ ꯃꯈꯣꯏꯅ ꯁꯤꯒꯤ ꯑꯟꯁꯔ ꯑꯩꯈꯣꯏꯗ ꯇꯥꯏꯁꯟꯕꯁꯦ ꯃꯁꯤꯃ ꯃꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕꯅꯦꯅ ꯑꯩ ꯊꯝꯒꯦ ꯑꯗꯨꯒ ꯄꯤꯔꯤꯕ ꯄꯣꯏꯟꯠ 6ꯁꯦ ꯁꯤ ꯑꯩꯈꯣꯏꯗꯗꯤ ꯃꯁꯤꯒꯤ ꯄꯣꯏꯟꯠ 6ꯁꯤ ꯃꯣꯏꯅ ꯍꯥꯟꯅ ꯊꯝꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯊꯝꯗ꯭ꯔꯁꯨ ꯌꯥꯏꯗꯤ ꯃꯈꯣꯏꯅ ꯑꯍꯥꯟꯕ ꯊꯝꯃꯤꯁꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯩꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯋꯥꯏꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯅ ꯀꯨꯀꯤꯖꯧꯅ ꯂꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯗꯤ ꯁꯨꯝꯅꯒꯤ ꯉꯥꯛꯊꯣꯛꯇ ꯌꯥꯗꯕꯒꯤ ꯇꯧꯔꯨꯕꯅꯦꯕ ꯑꯩꯈꯣꯏꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯈꯣꯏꯗ ꯉꯁꯤꯐꯥꯎꯗꯤ ꯑꯦꯇꯦꯛ ꯇꯧꯗ꯭ꯔꯤ ꯀꯩꯝꯇ ꯈꯨꯠ ꯍꯟꯗ꯭ꯔꯤ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯏꯔꯥꯡ ꯄꯥꯝꯕ ꯏꯔꯥꯡ ꯁꯥꯒꯠꯄ ꯀꯟꯐ꯭ꯂꯤꯛꯁꯤ ꯊꯣꯛꯍꯟꯕ ꯑꯃꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯈꯣꯏꯒꯤꯗꯤ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜꯅꯦꯕ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯏꯅꯤ ꯃꯁꯩꯁꯤꯗ ꯄꯣꯄꯤ ꯊꯥꯖꯤꯜꯂꯛꯏꯅꯤ ꯄꯣꯄꯤ ꯂꯂꯣꯜꯂꯛꯏꯅꯤ ꯅꯣꯡꯃꯩ ꯆꯥꯛꯇꯤ ꯄꯨꯁꯤꯜꯂꯛꯏꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯩꯇꯩꯗ ꯕꯣꯝ ꯊꯥꯗꯔꯤꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯩꯇꯩꯗ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯂꯣꯏꯅꯃꯛꯁꯤ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯈꯣꯏꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯅ ꯊꯝꯃꯤꯕꯅꯦꯕ ꯁꯤ ꯃꯣꯏ ꯀ꯭ꯔꯤꯃꯤꯅꯦꯜꯅꯦꯕ ꯑꯗꯨꯗ ꯂꯥꯛꯏꯕ ꯉꯁꯥꯏꯒꯤ CSOꯁꯤꯡꯁꯤꯗ ꯃꯈꯣꯏ ꯅꯣꯏ ꯋꯥꯔꯤ ꯁꯥꯎ ꯃꯈꯣꯏ ꯐꯥꯗꯧ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯐꯥꯗꯅꯤꯡꯉꯥꯏ ꯃꯆꯥꯛ ꯂꯩꯇꯦ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯇꯧꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯑꯗꯒꯤ ꯑꯃꯨꯛ ꯑꯅꯤꯁꯨꯕꯗ ꯄꯣꯏꯟꯠꯗꯃꯈꯣꯏꯅ ꯊꯝꯃꯤꯗꯨ ꯈꯨꯠꯂꯥꯏꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯊꯝꯃꯦ ꯗꯤꯄꯣꯖꯤꯠ ꯇꯧꯋꯦꯗꯣ ꯗꯤꯄꯣꯖꯤꯠ ꯈꯨꯠꯂꯥꯏ ꯑꯥꯔꯝ ꯃꯌꯥꯝꯁꯤ ꯅꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯗꯤꯄꯣꯖꯤꯠ ꯇꯧꯍꯜꯂꯣ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏꯅ ꯍꯥꯏꯕꯒ ꯌꯥꯝ ꯊꯨꯅ ꯃꯣꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯒꯚꯔꯅꯔꯅ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯃꯗꯤ ꯋꯦꯜꯀꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯅꯣꯏꯅꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯅꯣꯏꯅꯕꯨ ꯇꯧꯕꯤꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯂꯣꯏꯅꯃꯛꯁꯤ ꯃꯣꯏꯒꯤ ꯑꯔꯩꯕ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯇꯨꯅ ꯂꯣꯏ ꯄꯤꯈ꯭ꯔꯕꯅꯦ ꯂꯣꯏ ꯁꯕꯃꯤꯠ ꯇꯧꯈ꯭ꯔꯕꯅꯦꯕ
ꯁꯤ ꯃꯊꯛꯁꯤꯗ ꯍꯣꯏ ꯂꯧꯍꯧꯕ ꯈꯔ ꯃꯣꯏ ꯐꯥꯕ ꯄꯨꯟꯕ ꯃꯗꯨꯁꯨ ꯆꯤꯡꯈꯣꯡꯗ ꯀꯩꯗ ꯃꯣꯏ ꯀꯨꯀꯤꯒꯤ ꯇꯧꯍꯧꯕ ꯈꯣꯠꯂ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯐꯥꯕ ꯈꯣꯠꯄꯒꯤ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯂꯩ ꯁꯤꯃꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯅꯣꯏ ꯈꯨꯠꯂꯥꯏ ꯃꯌꯥꯝꯗꯣ ꯑꯥꯗ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝꯅ ꯅꯣꯏ ꯑꯊꯨꯕꯗ ꯗꯤꯄꯣꯖꯤꯠ ꯇꯧꯔ ꯍꯥꯏ ꯈꯔ ꯇꯧꯁꯜꯂꯧꯒ ꯀꯥꯏ ꯍꯥꯏꯔꯨꯕ ꯀꯥꯟꯗ ꯉꯁꯥꯏ ꯁꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯔꯥꯏꯠ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ ꯀꯩꯒꯤꯅꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯔꯥꯡ ꯇꯧꯗꯦ ꯍꯥꯏꯕ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤ ꯏꯔꯥꯡ ꯇꯧꯗꯦꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯍꯨꯝ ꯁꯨꯕꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯍꯥꯏꯔꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯁꯤ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯥꯎꯅ ꯃꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯋꯥꯟ ꯃꯤꯅꯝ ꯑꯃ ꯂꯩꯔꯤꯑꯕ ꯃꯈꯣꯏꯅ ꯑꯥꯗ ꯉꯁꯥꯏꯒꯤ ꯒꯚꯔꯅꯔꯒꯤ ꯔꯤꯄꯣꯔꯠ ꯗꯤꯖꯤꯄꯤꯒꯤ ꯔꯤꯄꯣꯔꯠ ꯁꯤएसꯀꯤ ꯃꯣꯏꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯃꯤꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯥꯏꯕꯤꯒꯤ ꯔꯤꯄꯣꯔꯠꯇꯨ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯗꯤꯜꯂꯤꯗ ꯑꯃꯤꯠ ꯁꯥꯍꯒ ꯂꯣꯏꯅꯅ ꯃꯣꯏ ꯃꯤꯐꯝ ꯐꯝꯕꯗꯨꯗ ꯐꯔꯦ ꯑꯗꯨꯗꯤ ꯏꯔꯥꯡꯁꯤ ꯍꯟꯊꯔꯕꯅꯤꯅ ꯃꯈꯣꯏ ꯏꯔꯥꯡ ꯍꯟꯊꯩ ꯍꯥꯏꯔꯝꯒꯅꯦꯕ ꯆꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯁꯤꯆꯨꯋꯦꯁꯟ ꯀꯨꯀꯤꯅ ꯈꯜꯂꯤ ꯀꯔꯤ ꯈꯜꯂꯤ ꯀꯨꯀꯤ ꯖꯧꯁꯤꯡꯅ ꯀꯔꯤ ꯈꯜꯂꯤꯁꯤ ꯁꯨꯈꯪ ꯈꯪꯗꯅ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯔꯥꯡ ꯍꯟꯊꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯔꯣꯗ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯄꯟꯕ ꯄꯤꯔꯤꯁꯤ ꯃꯁꯤ ꯐ꯭ꯔꯤꯂꯤ ꯃꯨꯚꯃꯦꯟ ꯇꯧꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯨꯝꯅ ꯁꯤꯜꯂꯣ ꯑꯩ ꯂꯥꯎꯊꯣꯛꯑꯒꯦꯅ ꯃꯥꯅ ꯂꯥꯎꯊꯣꯛꯏꯅꯦꯕ ꯑꯗꯨꯕꯨ ꯂꯥꯎꯊꯣꯛꯄ ꯈꯛꯇꯨꯗꯗꯤ ꯈꯕꯔꯗ ꯆꯦꯡ ꯌꯦꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯈꯕꯔꯗ ꯇꯣꯇꯤ ꯏꯁꯤꯡ ꯇꯥꯍꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤꯗ ꯁꯤꯗꯤ ꯃꯈꯣꯏꯅ ꯁꯤ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯥꯔꯤꯛ 9ꯗꯒꯤ ꯇꯧꯅꯤ ꯍꯥꯏꯕꯅꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯗꯣ ꯑꯗꯨ ꯃꯣꯏ ꯍꯥꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯔꯥꯡ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯁꯤꯗꯤ ꯚꯦꯔꯤ ꯃꯦꯟ ꯊꯤꯡꯅꯤ ꯑꯗꯨꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤ ꯂꯩꯔꯤꯁꯤꯗ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯗ ꯃꯣꯏ ꯀꯔꯝꯕ ꯋꯥꯠ ꯀꯥꯏꯟ ꯑꯣꯐ ꯑꯦꯔꯦꯟꯖ ꯇꯧꯒꯦ ꯁꯤꯅꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯁꯤꯃ ꯇꯧꯍꯧꯗꯦꯕ ꯁꯤ ꯃꯇꯝ ꯆꯥꯅ ꯇꯧꯕꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯇꯥꯡ 9ꯗ ꯐꯣꯛꯁꯅ ꯇꯧꯔꯒ ꯆꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯇꯣ ꯃꯗꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯥꯏ ꯄꯥꯛꯑꯣꯏꯗꯣꯏꯅꯣꯕ ꯃꯥꯏ ꯄꯥꯛꯐꯝ ꯁꯣꯏꯗꯅ ꯄꯥꯛꯀꯅꯦꯕ ꯑꯗꯨꯅ ꯃꯣꯏ ꯑꯦꯔꯦꯟꯖ ꯁꯨꯡꯇꯧ ꯇꯧꯗꯦ ꯍꯥꯏꯕꯅꯦꯕ ꯃꯣꯏꯅ ꯈꯜꯂꯝꯃꯤꯁꯤ ꯁꯦꯀꯨꯔꯤꯇꯤ ꯈꯔ ꯇꯧꯔꯀꯥꯟꯗ ꯒꯥꯔꯤ ꯑꯃ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯅꯝꯗꯅ ꯍꯦꯛꯇ ꯆꯠꯂꯀꯥꯟꯗ ꯇꯛꯈꯥꯏꯔꯒ ꯆꯠꯍꯟꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯥꯏ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤꯍꯧꯗꯕꯅꯦꯕ ꯑꯗꯨ ꯆꯠꯂꯝꯃꯣ ꯂꯩꯔꯤꯕ ꯑꯦꯇꯦꯛ ꯇꯧꯕ ꯃꯌꯥꯝ ꯅꯣꯠ ꯑꯣꯟꯂꯤ ꯑꯥꯔꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯝ ꯈꯨꯠꯂꯥꯏ ꯋꯦꯄꯟ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯉꯥꯡꯅ ꯄꯥꯏꯔꯝꯃꯤꯕ ꯅꯨꯡ ꯃꯌꯥꯝ ꯊꯥꯗꯔꯛꯏꯕ ꯅꯨꯡ ꯃꯌꯥꯝ ꯊꯤꯡꯉꯤꯕ ꯊꯥꯔꯤꯕ ꯀꯥꯞꯄꯤꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯇꯧꯔꯝꯃꯒꯗꯤ ꯆꯠꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯁꯤꯔꯝꯒꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖꯗꯅ ꯃꯈꯣꯏꯅ ꯇꯧꯔꯛꯏꯕꯗꯨ ꯌꯥꯝꯅ ꯑꯣꯅꯔ ꯄꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯐ꯭री ꯃꯨꯚꯃꯦꯟꯁꯤꯕꯨꯗꯤ ꯐꯔꯦ ꯆꯠꯂꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯥꯕ ꯈꯠꯅ ꯆꯩꯅ ꯇꯧꯗꯅꯕꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯅꯥꯆꯦꯞꯇ ꯂꯩꯕ ꯃꯦꯕꯤ ꯀꯨꯀꯤ ꯑꯣꯏꯕ ꯌꯥꯏ ꯅꯥꯒꯥ ꯑꯣꯏꯕ ꯌꯥꯏ ꯃꯁꯤꯁꯤꯒꯤ ꯑꯃꯨꯛꯇꯪ ꯈꯨꯠ ꯁꯣꯛꯅꯔꯒ ꯑꯃꯨꯛꯇꯪ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯕꯨꯅꯦꯕ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯁꯦ ꯉꯁꯥꯏꯒꯤ ꯍꯥꯟꯅꯒꯤ ꯈꯠꯅꯈꯤꯕ ꯊꯧꯔꯝꯗꯨꯕꯨ ꯀꯥꯎꯊꯣꯛꯅꯔꯀꯥꯟꯗ ꯁꯤꯐꯥꯎꯗ ꯃꯈꯣꯏꯅ ꯑꯦꯔꯦꯟꯖ ꯇꯧꯗꯅ ꯆꯠꯍꯜꯂꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ MSD ꯕꯁ ꯑꯅꯤ ꯊꯥꯅꯤ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔ ꯊꯥꯅꯤ ꯑꯃꯅ ꯁꯦꯅꯥꯄꯇꯤ ꯌꯧ ꯊꯥꯅꯤ ꯑꯗꯨꯒꯤ ꯕꯁꯇꯨ ꯇꯣꯡꯉ ꯆꯠꯀꯦꯁꯨ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯑꯇꯩ ꯃꯤ ꯂꯣꯏ ꯂꯩꯍꯜꯂꯧꯔꯒꯦ ꯑꯩꯈꯣꯏ ꯕꯁꯀꯤ ꯀꯦꯄꯥꯁꯤꯇꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯆꯠꯀꯦꯁꯨ ꯌꯥꯗꯦ ꯑꯗꯨꯏꯗ ꯃꯈꯣꯏꯅ ꯕꯁꯇꯨꯗ ꯃꯤꯁꯨ ꯇꯣꯡꯗꯦ ꯁꯤꯐꯥꯏ ꯈꯔ ꯇꯣꯡꯉꯤ ꯑꯗꯨꯒꯤ ꯁꯦꯀꯨꯔꯤꯇꯤ ꯒꯥꯔꯤ ꯃꯄꯣꯠ ꯑꯅꯤ ꯑꯍꯨꯝ ꯌꯥꯎꯏ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯀꯦꯁꯄꯔ ꯑꯃꯅ ꯌꯥꯎꯏ ꯑꯗꯨꯒ ꯆꯠꯂꯀꯥꯟꯗ ꯇꯧꯅꯔꯤꯕ ꯊꯣꯛꯈꯤꯕ ꯂꯥꯟ ꯃꯌꯥꯝꯗꯨꯅꯦꯕ ꯑꯗꯨ ꯁꯩꯁꯤꯗ ꯉꯁꯥꯏꯒꯤ ꯕꯁꯇꯨꯗ ꯑꯩꯈꯣꯏ ꯅꯠꯇꯕ ꯃꯤ ꯌꯥꯎꯔꯝꯃꯁꯨ ꯑꯦꯅꯤ ꯌꯥꯎꯔꯝꯕ ꯑꯦꯅꯤ ꯄꯥꯔꯁꯟ ꯂꯣꯏꯅꯃꯛ ꯁꯣꯛꯑꯅꯤ ꯄꯜꯂꯅꯤ ꯍꯥꯏꯕꯅꯤꯗ ꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯁꯦꯡꯗꯕ ꯑꯃꯗꯤ ꯂꯩ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯨꯅ ꯃꯈꯥ ꯇꯥꯕꯗꯗꯤ ꯁꯦꯡꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯅꯍꯥꯟ ꯆꯠꯂꯨꯕꯗꯨ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯑꯦꯃꯨꯀꯣꯒꯤꯅ ꯊꯝꯕ ꯐꯣꯛꯁꯀꯤꯅ ꯊꯝꯕ ꯃꯈꯣꯏ ꯑꯍꯥꯟꯕ ꯃꯦꯞ ꯔꯣꯗ ꯑꯃ ꯁꯦꯝꯅꯅꯕ ꯇꯧꯕꯅꯤ ꯍꯥꯏ ꯃꯦꯞ ꯔꯣꯗ ꯑꯃ ꯁꯦꯝꯅꯅꯕ ꯇꯧꯕꯅꯤ ꯍꯥꯏꯌꯦꯕ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔꯤꯕ ꯔꯤꯂꯤꯐ ꯑꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯣꯔꯔꯤ ꯔꯤꯂꯤꯐ ꯄꯔꯃꯅꯦꯟ ꯍꯥꯏꯕ ꯑꯅꯤ ꯂꯥꯛꯀꯗꯣꯏꯅꯦꯕ ꯄꯔꯃꯅꯦꯟꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯇꯦꯝꯄꯣꯔꯔꯤꯗꯤ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯇꯦꯝꯄꯣꯔꯔꯤꯁꯤꯗꯤ ꯃꯣꯏ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯀꯅꯤ ꯀꯨꯀꯤ ꯖꯧꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯁꯤ ꯄꯔꯃꯅꯦꯟꯁꯤ ꯄꯨꯔꯛꯄ ꯌꯥꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯅꯍꯥꯟ ꯆꯠꯂꯨꯕꯗꯨꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯁ꯭ꯇꯦꯞ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯊꯣꯔꯛꯂꯣꯏ ꯈꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯂꯣꯛ ꯉꯥꯛꯇꯪ ꯌꯦꯡꯉꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯈꯪ ꯑꯍꯩ ꯑꯗꯨꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯣꯏꯅꯃꯛ ꯇꯧꯔꯛꯄ ꯂꯣꯏꯅꯃꯛ ꯎꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯃꯨꯛ ꯍꯩꯇ꯭ꯔꯒꯁꯨ ꯁꯤꯃ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯃ ꯌꯥꯅꯤ ꯁꯤꯃ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯃ ꯌꯥꯅꯤ ꯁꯤꯃ ꯇꯧꯔꯒꯗꯤ ꯑꯩꯈꯣই ꯌꯥꯔꯣꯏ ꯀꯥꯏꯅ ꯈꯪꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯦꯕ ꯁꯤꯁꯨ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯁꯤꯒꯤ ꯃꯣꯠ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯄꯣꯜ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯒꯤ ꯈꯟꯒꯠꯂꯕ ꯃꯤ ꯈꯔ
खनरकांदा अखोई पुन्ना थोरली खनबा अमा मथौ तारे हाबनेदा मेप अमा लंबी अमा सेमोरबनिना लंबी सी लेरगदी कोई गाड़ी थौदोरबने कोई खोंग चतोरबने कोई लंबी से चतोरबने बा अदो इतारगदी हाइब लंबी से सेमोरबनिना हुजिति लंबी सी चननबा कोई गाड़ी प्रिपरेशन तौबा ताई अदुदगी कोई थाउ थुंगरा दिगी हागदगी से नैना बताई पैसा खराय दगी संगे से कोई नैना बताई बसी तौरकांदा कोई मखाताना कोई फजना चतपम मथौ तायबा अदुबो नाहंगी मखोइना पीरिबा आजिकी त अहम सुग्रे मरी सुबदा मोय हाइसी केनो तौय हाइबने IDP सिंह मसा मसागी लमदा सिदी अखोइना हाना दुम दिमा तौदरा लाबने हजलान बियो हाइबने बा अदुबो हजलान बने अदना हाजि लाइफम लाइत्री लाइफम जिसि बोय अखोइ स्वा तौदना मखोइ लाइफम सेमगे को अदुना मोय हजलान नंबर तौरसे हाइबियो बा सिदी अखोइगी डिमांड ने बा कुकी नदि पामा मोय बा कुकी नदि मखोइ अखोइगी सुजानपुर द लेरिबा अखोइगी हांगौरिबा लम मैतेगी लम मयाम दु मखोइना अखोइ मैते हजन पामा मोय मोरे दम त पामदे मोरेगी मी सिंजन मोरे जे मखोइना दोमेन फजना मखोइना मफुं फाना दोमिनेंट तौरगा लेनिगी इको से मरत चपग लेबनी इको अपिप खोनि कांगपो बिदि यामदे लेरि सिंग चावम मैते याम लेरमनि लेगिद्रामनि खरा दनि लेउरि से सिदा मोय केसु लेहनिङोयबा अदुबो सी लहंगे हाइबा तारगदी बाय हो बाय को मोय सिक्युरिटी पीने हाय अमा म तौनी हाय फजन अदु तौबियो बा कोई यागे बा सिदे कोई डिमांड है बा अदु कुकी की सुम डिमांड तौदे बा सिगी डिमांड की मोत मोइना तौरिसी तोगान तोगान बा नाहंगी मीटिंग दुदा नाहंगी मोकी नारंगी प्रेस मीट ताबा कांदा लबी थोंग ना तेजादे अखोइगी थबक तौबो मयाम नै थबक तौद्रे अदु कनो तौदे अदु लागने पुगले ना हारिजने बा चली बा मिशन दुदी हाउ टू ब्रिंग पीस हाइबने बा कमाय तौदना पीस पोरकदगे कोई कमाय तौदना कोई को वरी साबा यागदगे ना हाइबसी वरी साबम थोक्तबा अखोइना बु सैक्रिफाइस तौरगा मखोइ वरी सारु चलबने बा सिगी तंजाजिदा अखोइगी इंडिया लेंगांगना हजिक्ति मखोइगी मेंटालिटी दु खरा खंगबने न खंगौरे हारे मखोइगी कनोदा मामाई सिंगदा यानिंगदबा मखोइना सोय तौदु यानिंगदबा सोय तौदबदुदा मखोइना सिलदु यानिंगदबगी दुदा मखोइना सोय तौदबदुदा यानिंगदबगी उबदुदा मखोइ सि खंगबने खरदि खंगबने ओ सिदी लारी सी कनाना लालिनु कनाना चुमिनो से सिदी फ्रॉम द बिगिनिंग अखोना हाइला आबनेबा लेरिबा मणिपुर दे लेरिबा आदगी थाजा लेबा मणिपुर की एडमिनिस्ट्रेशन तौना थाजन लेबा अखोइगी अखंग अहिम्या आईबीगी खंगदि अमा खंगदि इंटेलिजेंट मयाम जिंजिना कनाना नालाई कनाना चुमिया से इन टाइम मखोइना सी खंगना कादा नावाइदगी अखोइना मसी असुम्ब रिपोर्ट पिदब्रना क्वेश्चन तौरी से सिना नेबा असुम्ब रिपोर्ट पिबा तारगदि ओजा सी अखोइ चही अनि जनिङै कै मथौ तागेन हौजिक सुनेबा हौजिक सुमै खंगबनेबा खंग तारगदी अजिकु खंग तारगदी मखोइ कनो तौबियोबा जिक्से नान कुकी की मेंटालिटी तो मोइ खंगबने अदुगिसु मथक्ता मसाइ लेबल ओइ आई मुक्तनि पाउ की वारिनि को सिदी मोइ हाना सि उनद्रिङै त कुकी जौसिङ जग मोइ लुइ उनि हरिसिनि अदु इदारदि नोइ सिमा हानु सिमा खुमु का काइने सिनमा मान्द्रो स्क्रिप्टेड होइबा अदुबो चलिबा अनिदुगी केनोदा कोइगी मैतेगी चलिबा लोप अनिदुगी मै हाजु कोइगी इंटीग्रिटी द तरुपा म तरुपा मुखैना हाइबा यागदब नति अदुबो मैप कोइगी रूट मैप अमा सेमना गिदबक्ता अहान म खोंथावना चलो बने हाइबसे बसिदी याम चुम वफम नेबा सि सेमगदब नेबा अदुगा कोइगी अपाम बसि करि पामिगे हाइबसे हजिकति सिम सेमुर बने सिम चलो बने ना नेक्स्ट टाइम मकोनि इनवाइट तरुपा याय तरुतबा यायको अदु तरुपा ओइबा तारगदी तरुकने हाइबकी मकोनि एरे लाइबा तारगदी कोइ कैदुसिगे हाइबम सेम दरकार लै मकोनि तरुकत्रगसु बसिदी कोइ नुम केस नि खंदे अमा खंदे लौंगरप याय लौंगरप काजिदा कोइ करि खुमजिगे करि हाइजिगे करि दिमा तौजिगे हाइबसे बसि कोइ जे प्रिपरेशन तौरगा थम मथौ ताय हाइबसे बिसम आई फर्स्ट राउंड गियोना याय सिगी कंडीशन जिना सुम इंडिया लेंगाना लोशनबगी तांखसिम इबु पोरत्रगदी कुकी की साइड कायबदगी दी कोइगी मैतेगी साइड कायबने हेलकनी लेकिन जिक लेबा सि लोइरबक्सिना मियामना चिन थोनद्रगा सुगांगनि सि नखोइ बीजेपी लेंगाना याम थोन बने बसिम दum लोइ हाय बीजेपी बनबे याद्रिसिनेबा नोइ बीजेपी थंबान पूजा तोनरमदो जिसि थम पूजा थंबादु उबे याद्रिनेबा अदो इबतारगदी मखोइ सिगी अरुम मायांदु येंबताय मखोइगी कुकी गिरा गनो पुथो नामुक तौ कागिबदु एमएलए नि तरे लगे नो गतनि बीजेपी की तंपाक्तदि अदुके हेन काराइनेबको अदुना सिगी बैलेंस सिदी मोइना सानाबदु अदु सानानिदे दुगा मखोइना दलाइगाना मोइ केनो तौगिबा कांदा नावai हिमंत बिसास का कोइगी एनोगा कोइ अमिसा गन बोट पोम काना सुसारपुरदा कोइगी माना समा तौदर कुकी एनी प्रॉब्लम दु कोइना सोइदन मुकिन सॉल्व तौनी दुना नोइ यारिगी कोइगी बीजेपी गवर्नमेंट का बीजेपी एमएलए का लोगाना तौगिबगी पासन मतेक करिगे करि को पाउलिन
ꯍꯥꯎꯀꯤꯞ ꯑꯕ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯃꯆꯦꯠ ꯂꯩꯕꯅꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯈꯪꯒꯅꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨꯗꯒꯤ ꯑꯍꯦꯟꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍ ꯍꯣꯏ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯣꯏꯅ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯨ ꯑꯗꯨꯃ ꯑꯩꯈꯣ ꯂꯦꯡꯋꯥꯏꯗ ꯐꯪꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯅꯩꯅꯕꯗꯗꯤ ꯑꯗꯨꯝ ꯌꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯅꯍꯥꯟꯋꯥꯏꯗꯒꯤ ꯔꯤꯄ꯭ꯂꯥꯟꯁꯤ 19 ꯀꯌꯥꯗꯅꯣ ꯉꯜꯂꯤꯉꯩꯗ 2002 ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯃ ꯅꯠꯇ꯭ꯔꯒꯁꯨ ꯍꯣꯝꯂꯦꯟ ꯀꯨꯀꯤꯒꯤ ꯍꯣꯝꯂꯦꯟ ꯑꯃ ꯄꯤꯌꯨꯒꯥꯏꯁꯤ ꯁꯤꯗꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯕ ꯍꯧꯈ꯭ꯔꯕꯅꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗꯅꯦꯕ ꯂꯥꯛꯏꯕ ꯕꯤꯖꯦꯄꯤ ꯒꯔꯃꯦꯟꯁꯤꯗꯤ ꯁꯤꯒꯤ ꯃꯇꯨꯡꯗꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯕꯨꯛꯇ ꯃꯣꯏ ꯂꯩꯅꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯣ ꯁꯤꯃ ꯂꯩ ꯑꯗꯨꯅ ꯏꯐꯦꯛꯇꯤቭ ꯑꯣꯏꯕꯒꯤ ꯊꯕꯛꯁꯤꯗꯤ ꯃꯈꯣꯏꯅ ꯃꯥꯡꯖꯒꯗꯕꯁꯤ ꯃꯈꯣꯏꯅ ꯀꯨꯀꯤ ꯁꯧꯒꯠꯄꯒ ꯀꯩꯅꯣ ꯁꯧꯒꯠꯄꯒ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯗꯤ ꯁꯧꯒꯠꯂꯣ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯗꯤ ꯑꯆꯨꯝ ꯑꯔꯥꯟꯗꯨ ꯄꯨꯊꯣꯛꯄꯤꯔꯀꯥꯟꯗ ꯑꯆꯨꯝꯕꯅ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕꯤꯌꯨ ꯑꯔꯥꯟꯕꯅ ꯑꯔꯥꯟꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯃꯈꯣꯏꯗꯒꯤ ꯁꯤꯃ ꯃꯤꯆꯪ ꯆꯪꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯁꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇꯁꯨ ꯍꯥꯏꯔꯣꯏ ꯑꯇꯣꯞꯄꯗꯁꯨ ꯍꯥꯏꯁꯨ ꯍꯥꯏꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎꯕꯗ ꯑꯗꯨ ꯃꯈꯣꯏꯒꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯆꯪ ꯈꯣꯝꯕꯒꯤ ꯊꯕꯛ ꯑꯗꯨꯝ ꯆꯠꯊꯗꯅ ꯂꯥꯛꯏꯁꯦ ꯑꯗꯨꯝ ꯈꯪꯉꯕꯅꯦꯕ ꯑꯗꯨꯅ ꯔꯥꯖꯅꯤꯇꯤꯒꯤꯁꯤ ꯁꯤꯃꯁꯨ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯃꯣꯏꯅ ꯄꯤꯌꯥꯔꯒ ꯊꯝꯃꯛꯏꯁꯦ ꯁ꯭ꯋꯥꯏꯁꯤ ꯑꯥꯔꯊ ꯌꯥꯝ ꯂꯩꯕꯅꯦ ꯑꯩꯈꯣꯏꯒꯤ ꯒꯔꯃꯦꯟꯒ ꯃꯈꯣꯏꯅ ꯏꯅꯤꯃꯤꯇꯤ ꯁꯁꯄꯦꯟꯁꯟꯒ ꯁꯝꯃꯤꯁꯤ ꯁꯤꯗ ꯃꯣꯏ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯗꯅ ꯂꯩꯔꯤꯕꯅꯤ ꯕꯤꯖꯦꯄꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯚꯥꯁꯟꯗ ꯃꯥꯒꯤ ꯂꯥꯁ ꯅꯍꯥꯟꯒꯤ ꯑꯍꯤꯡꯒꯤ ꯚꯥꯁꯟꯗ ꯃꯥꯅ ꯄꯤꯈꯤꯕꯗꯨ ꯁꯅꯥꯏꯒꯤꯁꯤ ꯀꯩꯅꯣꯅꯤ ꯀꯅꯥꯒꯨꯝꯕ ꯄꯥꯔꯇꯤ ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯟꯐꯥꯔꯝ ꯇꯧꯕ ꯀꯥꯟꯗꯅꯤꯀꯣ ꯄꯤ ꯑꯥꯔꯁꯤ ꯀꯟꯐꯥꯔꯝ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯔꯤꯖꯟꯁ ꯑꯗꯨꯒꯤ ꯂꯧꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯍꯥꯏꯈꯤꯕꯗꯨ ꯂꯩꯔꯤꯕꯁꯤꯡꯁꯤ ꯀꯅꯥꯒꯨꯝꯕ ꯄꯥꯔꯇꯤ ꯑꯃꯠꯇꯅ ꯒꯔꯃꯦꯟ ꯁꯦꯝꯒꯦꯗꯅ ꯍꯥꯏꯗꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯁꯣꯜꯂꯤꯅꯦꯕ ꯃꯈꯣꯏ ꯃꯅꯨꯡꯗ ꯃꯄꯥꯟꯗ ꯃꯈꯣꯏ ꯄꯨꯟꯕ ꯃꯥꯜꯂꯒꯁꯨ ꯃꯅꯨꯡꯗ ꯕꯤꯖꯦꯄꯤ ꯃꯛꯇꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩ ꯍꯥꯏ ꯇꯥꯏ ꯃꯗꯨꯗ ꯃꯥꯒꯤ ꯁ꯭ꯇꯦꯟꯗꯨ ꯄꯨꯊꯣꯛꯄ ꯉꯝꯒꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥ ꯃꯇꯝꯗꯨꯗ ꯄꯨꯊꯣꯛꯑꯀꯥꯟꯗ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯥꯛꯅꯅꯕ ꯑꯩꯈꯣꯏ ꯒꯔꯃꯦꯟ ꯁꯦꯝꯒꯦꯅ ꯃꯣꯏ ꯍꯥꯏꯗ꯭ꯔꯤꯁꯦ ꯉꯁꯤꯐꯥꯎꯗ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅ ꯍꯥꯏꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤꯗ ꯁ꯭ꯋꯥꯏ ꯁꯨꯝ ꯅꯩꯅꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯁꯨꯝ ꯁꯤꯒꯤ ꯏꯔꯥꯡꯁꯤꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯃꯤꯁꯤ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯑꯦꯒꯦꯟꯁꯇꯗꯤ ꯃꯌꯥꯝ ꯂꯥꯎꯔꯛꯏꯁꯦ ꯅꯪꯅ ꯀꯩꯝꯇ ꯄꯋꯥꯔ ꯄꯥꯏꯗꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯨ ꯇꯧꯅ ꯂꯥꯎꯔꯛꯄꯁꯦ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯨꯝ ꯕꯤꯖꯦꯄꯤꯒꯤ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯁꯦ ꯆꯠꯇꯅ ꯂꯩꯔꯒꯗꯤ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟꯁꯤꯗ ꯃꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯣꯏꯗꯕꯅꯤꯅ ꯄꯤ ꯑꯥꯔ ꯊꯝꯖꯤꯜꯂꯀꯥꯟꯗ ꯄꯤ ꯑꯥꯔꯁꯤꯅ ꯀꯅꯥꯅ ꯊꯝꯃꯛꯄꯅꯣ ꯁꯤ ꯃꯣꯏꯅ ꯊꯝꯃꯛꯄꯅꯦꯅ ꯈꯪꯉꯕꯅꯤꯅ ꯍꯦꯟꯅ ꯊꯕꯛ ꯑꯐꯕ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯇꯧꯕꯒꯤ ꯃꯥꯟꯕ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕ ꯁꯤꯅ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕꯅ ꯌꯥꯝꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯃꯁꯤꯃ ꯑꯣꯏꯈ꯭ꯔꯒꯁꯨ ꯃꯈꯣꯏꯅ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯌꯥꯝꯃꯦ ꯍꯥꯏꯕꯁꯦ ꯁꯤꯃ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯗꯕ ꯃꯥꯟꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯦꯅ ꯑꯩ ꯂꯧꯒꯦ ꯑꯗꯨꯅ ꯀꯨꯀꯤꯗ ꯃꯈꯣꯏ ꯇꯔꯦꯠꯈꯛ ꯀꯥꯔꯛꯄꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯄꯨꯂꯞ ꯀꯥꯔꯛꯄꯒꯁꯦ ꯃꯈꯣꯏꯗ ꯀꯅꯥꯅ ꯍꯦꯟꯅ ꯀꯥꯟꯅꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯈꯤꯇꯪ ꯆꯣꯏꯆꯩ ꯑꯩꯈꯣꯏ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯚ꯭ꯌꯨꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯀꯣꯛꯁꯤꯗꯤ ꯋꯥꯡꯈ꯭ꯔꯕꯖꯥꯠꯅꯤ ꯏꯟꯗꯤꯌꯥꯒꯤꯗꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯖꯔꯁꯅꯨ ꯁꯤꯃ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯄꯟꯈꯤꯕꯗꯣ ꯅꯍꯥꯟ ꯃꯣꯏꯒꯤ ꯄꯣꯏꯟ ꯇꯔꯨꯛꯁꯤ ꯌꯥꯅꯔꯨꯔꯀꯥꯟꯗ ꯂꯣꯏꯔꯀꯥꯟꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯇꯥꯔꯤꯛ 8ꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯀꯨꯀꯤꯒꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯊꯣꯛꯑꯀꯥꯟꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤ ꯑꯦꯖꯤꯇꯦꯁꯟꯁꯤ ꯃꯈꯣꯏ ꯀꯩꯅꯣꯗ ꯕꯣꯏꯀꯣꯠ ꯇꯧꯋꯦꯕ ꯅꯍꯥꯟꯒꯤ ꯀꯩꯅꯣꯗꯣ ꯃꯈꯣꯏ ꯒꯝꯐꯥꯏ ꯍꯥꯏꯕ ꯀꯩꯅꯣ ꯀꯝꯐꯥꯄꯥꯏ ꯍꯥꯏꯕ꯭ꯔꯥ ꯃꯣꯏꯁꯦ ꯀꯩꯅꯣꯒꯤꯁꯦ ꯁꯤꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯇꯨꯒꯤ ꯋꯨꯃꯦꯟ ꯋꯤꯡꯅꯤ ꯍꯥꯏ ꯑꯗꯒꯤ ꯀꯨꯀꯤ ꯖꯧ ꯃꯥꯗꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯨ ꯍꯥꯏ ꯃꯣꯏ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯈꯣꯏ ꯀꯩꯅꯣ ꯇꯧꯋꯤ ꯒꯔꯃꯦꯟꯁꯤ ꯃꯩꯇꯩꯒꯤ ꯃꯤꯆꯪ ꯆꯪꯉꯀꯥꯟꯗ ꯔꯤꯖꯣꯂꯨꯁꯟ ꯂꯧꯋꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯕ꯭ꯂꯦꯝꯁꯤ ꯃꯩꯇꯩꯒꯤ ꯃꯤꯆꯪ ꯆꯪꯉꯀꯥꯟꯗ ꯃꯈꯣꯏ ꯅꯍꯥꯟ ꯗꯤꯜꯂꯤꯗ ꯇꯧꯈꯤꯕ ꯃꯤꯇꯤꯡꯗꯣ ꯃꯩꯇꯩꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯕ ꯉꯝꯃꯣꯏ ꯃꯣꯏ ꯅꯍꯥꯟ ꯂꯧꯈꯤꯕ ꯅꯍꯥꯟꯒꯤ ꯄꯣꯏꯟ 6ꯇꯣ ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯃꯣꯏꯅ ꯐꯣꯡꯅ ꯍꯥꯏꯕ ꯉꯝꯃꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯄꯟꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯧꯕ꯭ꯔꯨ ꯀꯥꯕꯒꯤꯁꯤ ꯍꯧꯖꯤꯛ ꯊꯣꯛꯇꯅ ꯃꯣꯏ ꯃꯌꯥꯝꯗꯨꯗꯤ ꯑꯦꯖꯤꯇꯦꯁꯟ ꯇꯧꯕ ꯍꯧꯔꯦ ꯁꯨꯝꯕ ꯃꯌꯥꯝ ꯇꯧꯔꯦꯕ ꯁꯤꯒꯨꯝꯕ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯦꯒꯦꯟꯁ ꯗ ꯃꯅꯤꯄꯨꯔ against the governor, against the government, against the India ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯃꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯟꯇꯦꯛ ꯑꯦꯛꯁꯟ ꯇꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤꯗ ꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯁꯤ ꯂꯧꯔꯒꯗꯤ ꯁꯤ ꯃꯣꯏ ꯀꯃꯥꯏꯅ ꯂꯝ ꯍꯦꯟꯗꯣꯏꯅꯣꯕ ꯁꯤꯒꯤ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗ ꯑꯍꯥꯟꯕꯗ ꯄꯟꯖꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯝ ꯍꯦꯟ ꯇꯨꯕ ꯍꯦꯟꯕ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ
irang to mi leite ba irang to mi leite ba nina kana da no irang to mi da nang irang to haru ya ba na te ba koi chai sha ne ba adone irang to te koi free movement koi support to khulai loi thikali makoi gi lone mak support to lai le support to to mi chi da noi wai noi ke du bang ta support to di ai ba se si india la ngam akan ba wahai hai ba ngam dri no masi support tawdre phata ga di na khoi loi da gi tawre ba sahi ani tawre ba lan se khoi la mai te di attack tawri ba se asi noi tu teli lali aduna khoi no ni mata te ni legal gi oiba natra ga su natural justice gi oiba to no da khoi noi wayal ne tu ga no gi tawum tu action tawr ni ka ga se ha hen ning he ba khoi na si ba hai ba ngam dri ba india gi ason ba se kari ga son gra bu sini da khoi na kali se si khoi mai te na tawr mo ba si mai te na tawr mo da ga khoi na loi na ba otra loi na ne ba ta ba si otra loi na ne ba mai te le ga loi ba khoi yaw no otra khoi le loi ne ba adu bu na si ma bu ku ki de mo na ga na hai ba ngam dri ba ko tri ba mayam se si di yamna ya lenga ki ason mane na kali na asu meeting ki loi ra kan da rajesh kumle na khoi gi joint director ib khoi ge manipur khoi mic gi sina meeting do amuk silaki hai hai sin thola kan da sigi meeting sida mathang meeting sida koi chakadra chalu loidra hai base sai ma modi thamna gare do e chat pa targa di handa muti koi su koi gi kano khara thamba ma mathok ta hai bani koi apa ma kara condition kara sai ozana sai thambi ozana su thamgare thamgare adu dagi he na koi asi illegal ba kano na tie ba koi na thamge hari sidi sab saba sati porang na ba leibak si kanana ba india kanana ba manipur gi indigenous people si kanana ba gi atu gunu ba wafam do re ba koi thamge se si mani thamba ma su ere sini da sima thamaka da condition jana na ba se sidi mapanda koi gi kanu da lebiri ba se so sing myamna atha jo akhai myamna masini tanaba gi matam do ji thengmal le aduna ep masima tawran ba duma koi noina ba punjan la da sai punjan ba de kanu ni ko lu punjan banate ko wakalon punjan je wakalon punjan je si punjan la ka thabuk tong ba dum di kana no leading ron khan lo bi ro sini da mapang da si li ba du achu sing sina du khan la ka da masi putho ga tawdra ga di ku ga ji phang da ku gi apa ma du sumwari sari ba nan gi ji kalim da point nyau di hai ba ni da kali da shanti porna ba gi point nyau dri ba ji ba bu se ma khoi tha taruk chuis pe tham je adugi mathak ta maite yam ta khoi kuki lam da sang be yar we adugi kano separate administration pi ga da bane unit territory pi ga da bane sigi se sum da ga di yar we ba adu akhoi jo ji krakat la chala kan da kuki chatri bukti kuki tan thotri bukti mani padu kuki dei bukti wari sar we ba tar ga di wari sulu lo chalo ba ni da akhoi sacrifice ta we ba ji ta we da na ogari da na na jari du sacrifice ta chali ne ba wari sa man thotwa ne ba wari sar we ne la me ne ba wari sar we di madi akhoi gi mi na te ko wari sa ba ta di india la ka wari sa kan da akhoi gi apa ma da ma ko ne pi ga da ba ne ba se masi da chang do ya na ba gi kano ba akhoi sakri ma to ma to ta re ba ni da adu na ta na so wari sa kan da kuki na de si pa mi na ko di ka ta du kuki na du ai ni ka ta ha du sum to gi wari du di ko ma kha ta wari sa da ma na phai ya ba da mai tham se ge okay thank you very much hoja